State asida chathariba extortion ga mari leinaba thabak thauram sing lakshinnabagi pandamda State Police, Central Armed Police Force, Assam Rifles amasung Army yauba anti-extortion cell ama hangdokre. Hiram asigi matangda Manipur Lengaki Chief Secretary Prashant Kumar Singh na khudek piraga thadorakpa chirol amana hai. Home Department ki makhada hangliba anti-extortion cell asida State Police, CAPF, Assam Rifles amadi Army gi mihut sing yaugani. Chayol amada pung kun mari mathau tawgadaba shell asigi toll free number na 1800-202-3326 ni anoba khongthang asi state asida chathariba cell gi demand amasung extortion ga mari leinaba thabak thauram sing mapung phana lakshin bangam nabani loinana micham miyam gi security amasung tangdu leitaba punsi mahing ama leihannabani hairi lona thingkraba organization singna lenga ki official yauna tongan ba miyoy dagi phone call amadi message ki khuthangda sale gi demand tawbaga loinana demand sing adu pidrabadi chap chaba thabak paikhatlakani haina ki han khanghanbagi report leire asigumba makhal gi thawong sing asina state asigi law and order da chawna singnaba ama oiraktaba natte oirakliba fibam asida lengakna miyam amasung government ki official singda appeal tawningbadi sale gi demand amasung extortion ga mari leinaba phone call natraga message ki khuthangda ki han khanghanbagi thabak chatharak labadi nauna hangliba anti extortion cell asigi toll free number da pau phawbira u asigumba report ama hek phangbaga cell asina mari leinaba police station gi mateng lauraga matik chaba action lokhatkani logi mayokta chatharakpa thabak thauram sing asi mapung fana thengnaba ngamnaba miyamnasu lengakta mapung fana mateng pangbiu cell gi demand amasung extortion gi khudong chadaba fibamdagi miyam ngak selaga thamnaba lengak asina angamba thakta hotnagani hainasu Chief Secretary Prashant Kumar Singh gi cherol asina makhatari